ꯈ꯭ꯋꯥꯏ ꯃꯌꯥꯝ ꯉꯁꯤꯁꯤ ꯃꯥꯔꯆꯀꯤ ꯇꯥꯡ 6 ꯏꯪ ꯀꯨꯝꯖꯥ 2025 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯤ. ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯔꯛꯀꯗꯧꯔꯦ. ꯅꯨꯡꯁꯥꯁꯤ ꯑꯉꯛꯄ ꯃꯑꯣꯡꯗ ꯁꯥꯔꯦ. ꯑꯗ ꯉꯁꯤꯁꯤ ꯑꯩꯍꯥꯛꯅ ꯂꯦꯞꯆꯔꯤꯕꯁꯤ ꯈꯣꯏꯔꯦꯟ ꯍꯥꯏꯔꯤꯕ ꯈꯪꯅꯔꯤꯕ ꯃꯐꯝꯗꯅꯤ. ꯑꯩꯁꯦ ꯉꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯆꯠꯆꯒꯦ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏꯒꯤ ꯍꯧꯔꯨꯡꯕꯝꯒꯤ ꯕꯣꯟꯇꯔꯥꯄꯨꯔꯗ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯡ ꯁꯤꯗꯩꯁꯤꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯁꯥꯙꯨ ꯕꯕꯥꯅ ꯒꯥꯔꯤ ꯊꯧꯔꯦ ꯍꯥꯏꯔꯒ ꯂꯥꯛꯄꯁꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯣꯏꯔꯦꯟ ꯑꯗꯨ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ. ꯑꯗꯨ ꯈꯣꯏꯔꯦꯟꯗ ꯂꯥꯛꯆꯕꯒꯤ ꯃꯔꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯇ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯅ ꯀꯁꯥꯔ ꯂꯩꯕꯥꯛꯇ ꯂꯥꯛꯇꯅ ꯑꯗꯨꯉꯩ ꯑꯋꯥ ꯂꯪꯒꯥꯏꯒꯤ ꯃꯇꯝꯗ ꯂꯥꯛꯇꯅ ꯂꯩꯕꯗ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯅꯔꯁꯤꯡꯍꯒ ꯊꯦꯡꯅꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯄꯥꯠ ꯑꯃ ꯂꯦꯡꯉꯣꯟꯗꯕꯤ ꯄꯥꯠ ꯍꯥꯏꯔꯒ ꯈꯪꯅꯕ ꯁꯤꯗꯩꯁꯤꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯦꯡ ꯑꯣꯟꯅꯗꯅ ꯍꯟꯅ ꯌꯦꯡꯅꯗꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯥꯏꯀꯩ ꯑꯃꯃꯝꯗ ꯁꯤꯠꯅꯔꯗꯅ ꯀꯪꯍꯟꯕ ꯉꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣই ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤ ꯑꯋꯥꯗꯒꯤ ꯍꯟꯖꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯈꯪꯅꯁꯤꯒ ꯍꯥꯏꯗꯅ ꯇꯧꯕꯒꯤ ꯋꯥꯔꯤ ꯑꯃꯒ ꯂꯣꯏꯅꯕ ꯄꯥꯠ ꯑꯃ ꯂꯩ. ꯄꯥꯠꯇꯨ ꯆꯠꯆꯒꯦꯅ ꯇꯧꯕꯅꯤ. ꯑꯗꯨ ꯄꯥꯠꯁꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯅ ꯂꯦꯞꯆꯔꯤꯕ ꯖꯒꯥꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯤꯜꯂꯒ ꯆꯤꯡꯌꯥꯗ ꯂꯩꯕ ꯑꯗꯨ ꯂꯝꯕꯤꯁꯤ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯗꯨꯒ ꯈꯣꯡꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯄꯨꯡ 2-3 ꯆꯪꯒꯅꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯦ. ꯑꯗꯨꯅ ꯃꯐꯝꯗꯨꯗꯤ ꯑꯩ ꯌꯧꯁꯤꯟꯖꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ, ꯉꯝꯖꯔꯔꯣꯏ. ꯑꯗꯨꯕꯨ ꯂꯥꯛꯑꯕꯅꯤꯅ ꯈꯣꯏꯔꯦꯟ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯒ ꯌꯨꯝ ꯌꯥꯝꯅ 100-200ꯗꯒꯤ ꯍꯦꯟꯅ ꯂꯩꯔꯝꯒꯗꯧꯕ ꯃꯥꯜꯂꯤ. ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯍꯧꯖꯤꯛꯇꯤ ꯁꯤꯜꯆꯔꯒꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄ ꯃꯇꯝꯗ ꯕꯔꯥꯛꯀꯤ ꯊꯣꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯃꯅꯨꯡ ꯈꯛꯇꯗ ꯊꯣꯡꯁꯤ ꯄꯪꯁꯥꯗ ꯁꯥꯈ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯅꯛꯅ ꯏꯠꯈꯣꯂꯥ ꯁꯤꯜꯆꯔꯒꯤ ꯇꯥꯎꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯃꯇꯥꯏ ꯑꯣꯏꯔꯤꯕ ꯏꯠꯈꯣꯂꯥꯒꯤ ꯃꯅꯥꯛꯇ ꯑꯟꯅꯄꯨꯔꯅ ꯘꯥꯠ ꯍꯥꯏꯗꯅ ꯊꯣꯡ ꯑꯆꯧꯕ ꯑꯃ ꯁꯥꯔꯦ. ꯃꯜꯗꯒꯤ ꯆꯪꯉꯛ ꯇꯥꯔꯒꯗꯤ ꯈꯣꯏꯔꯦꯟ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯜꯁꯤ ꯃꯣꯏꯅꯗꯤ ꯀꯤꯂꯣꯃꯤꯇꯔ 1 ꯍꯥꯏ. ꯑꯗꯣ 2 ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯤ. ꯑꯗꯨꯒ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯖꯤꯔꯤꯕꯥꯝ ꯂꯣꯝꯗꯒꯤ ꯁꯤꯜꯆꯔ ꯂꯥꯛꯄ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔ ꯌꯧꯔꯝꯗꯥꯏ ꯔꯣꯡꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕꯤꯒ꯭ꯔꯥꯝ ꯏꯌꯥꯔꯄꯣꯔꯠ ꯍꯥꯏꯕ ꯂꯝꯕꯤꯁꯤꯗ ꯈꯤꯖꯤꯛꯇꯪ ꯀꯤꯂꯣꯃꯤꯇꯔ 1.5-2 ꯍꯥꯏꯖꯤꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯩꯅꯥꯔꯕꯣꯟ ꯍꯥꯏꯕꯗꯨꯗꯒꯤ ꯂꯥꯛꯑꯒ ꯈꯣꯏꯔꯦꯟꯁꯤ ꯆꯠꯅꯔꯝꯕꯅꯤ. ꯈꯣꯏꯔꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯌꯧꯕꯗ ꯃꯩꯅꯥꯔꯕꯣꯟꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯤꯂꯣꯃꯤꯇꯔ 3.5 ꯑꯗꯨ ꯑꯩ ꯃꯐꯝꯁꯤ ꯂꯥꯛꯆꯔꯕꯅꯤꯅ ꯈꯣꯏꯔꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯈꯨꯟꯖꯥꯎ ꯃꯩꯇꯩ ꯈꯨꯟꯖꯥꯎꯁꯤ ꯆꯥꯎꯔꯥꯛꯅ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯅꯕ ꯑꯩ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯁꯛꯇꯝ ꯌꯦꯡꯍꯟꯖꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ. ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯌꯨꯝ ꯉꯥꯛꯇꯅꯤ. ꯌꯥꯝ ꯁꯥꯡꯅ ꯃꯇꯣꯟꯁꯤ ꯀꯤꯂꯣꯃꯤꯇꯔ 1.5 ꯍꯦꯟꯕ ꯔꯣꯝꯗꯒꯤ ꯈꯨꯟꯒꯤ ꯃꯇꯣꯟꯁꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤꯁꯦ ꯍꯧꯔꯦ. ꯃꯩꯇꯩꯒꯤ ꯌꯨꯝꯅꯤ. ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤ ꯂꯩꯔꯤꯕꯁꯦ. ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯁꯨ ꯑꯣꯏꯕ. ꯑꯗꯨꯒ ꯂꯩꯀꯥꯏꯁꯤꯗ ꯈꯨꯡꯒꯪꯁꯤꯗ ꯂꯨꯍꯣꯡꯕ ꯑꯃꯁꯨ ꯆꯥꯎꯅ ꯂꯩꯕ. ꯃꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯨꯡꯕꯝꯒꯤ ꯃꯧꯁꯤꯡꯅ ꯂꯥꯛꯏꯕꯁꯨ ꯁꯥꯙꯨ ꯕꯕꯥꯅ ꯒꯥꯔꯤ ꯊꯧꯕꯤꯔꯛꯄꯅꯤ. ꯁꯥꯙꯨ ꯕꯕꯥꯅ ꯊꯧꯕꯤꯔꯛꯄꯅꯤ. ꯑꯗꯣ ꯈꯨꯟꯒꯤ ꯑꯍꯟ ꯑꯃ ꯑꯣꯖꯥ ꯑꯃ ꯀꯩꯅꯣ ꯇꯧꯔꯤ. ꯑꯗꯨꯒ ꯑꯩꯅ ꯕꯣꯟꯇꯔꯥꯄꯨꯔꯗꯒꯤ ꯈꯟꯖꯔꯒ ꯂꯥꯛꯆꯔꯤꯁꯤꯅ ꯑꯁꯣꯝꯒꯤ ꯆꯤꯡꯒꯣꯟꯁꯤꯗ ꯑꯣꯏꯔ ꯃꯥꯜꯂꯤꯀꯣ ꯂꯦꯡꯉꯣꯟꯗꯕꯤ ꯄꯥꯠꯁꯦ. ꯑꯣꯖꯥ ꯎꯕ꯭ꯔꯥ? ꯂꯦꯡꯉꯣꯟꯗꯕꯤ ꯄꯥꯠꯁꯦ ꯈꯔ ꯊꯥꯞꯄꯦ. ꯑꯁꯤꯗ ꯎꯕꯁꯤ ꯅꯠꯇꯦ. ꯁꯤ ꯑꯁꯣꯝ ꯑꯋꯥꯡꯂꯣꯝꯗ. ꯑꯋꯥꯡꯂꯣꯝꯗ. ꯑꯗꯨꯅꯤ ꯈꯔ ꯊꯥꯞꯈ꯭ꯔꯦ. ꯑꯗꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯂꯝꯕꯤ ꯒꯥꯔꯤ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅ ꯂꯦꯡꯉꯣꯟꯗꯕꯤ ꯄꯥꯠꯁꯤ ꯌꯧꯁꯤꯟꯖꯕꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯖꯕ ꯇꯥꯔꯦ. ꯑꯗꯣ ꯑꯣꯖꯥ ꯂꯦꯡꯉꯣꯟꯗꯕꯤ ꯑꯣꯖꯥ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯒꯦ ꯑꯣꯖꯥ? ꯑꯩ ꯐꯨꯂꯣ ꯀꯧꯏ. ꯀꯩꯌꯨꯝꯅꯣ? ꯐꯨꯔꯤꯠꯁꯥꯕꯝ. ꯐꯨꯔꯤꯠꯁꯥꯕꯝ ꯐꯨꯂꯣ. ꯐꯨꯂꯣ. ꯑꯣ ꯑꯣꯖꯥ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯀꯔꯤ? ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯌꯨꯝꯗ ꯁꯨꯝ ꯂꯩꯖꯩ. ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯒꯦ? ꯆꯍꯤ 35. 35. ꯍꯥꯟꯅ ꯊꯕꯛ ꯇꯧꯕꯤꯔꯝꯕ꯭ꯔꯣ? ꯇꯧꯗꯦ.
ꯇꯧꯗꯤꯌꯦ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯃꯩꯇꯩ ꯌꯨꯝꯊꯣꯡꯁꯤꯕꯨ ꯈꯣꯏꯔꯦꯟꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯝ ꯌꯥꯡꯈꯩꯃꯨꯛ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏ ꯊꯥꯔꯒ ꯑꯣ ꯑꯁꯨꯝ ꯃꯊꯪ ꯃꯊꯪ ꯑꯃꯨꯛꯇ ꯆꯠꯆꯒꯦ ꯂꯨꯍꯣꯡꯕ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ ꯂꯨꯍꯣꯡꯕꯁꯤꯁꯨ ꯐꯨꯔꯤꯠ ꯁꯥꯐꯝ ꯅꯤꯉꯣꯜꯂꯣ ꯑꯣ ꯑꯣ ꯃꯥ ꯎꯅꯔꯗꯤ ꯑꯗꯨꯝ ꯈꯪꯅꯒꯗꯕ ꯖꯥꯠꯅꯤ ꯏꯅꯥꯎ ꯅꯪ ꯑꯃꯨꯛꯇ ꯑꯣꯟꯁꯤꯜꯂꯛꯎꯅꯦ ꯅꯪ ꯅꯃꯤꯡ ꯀꯔꯤ ꯄ꯭ꯔꯗꯤꯞ ꯀꯩꯌꯨꯝꯅꯣ ꯂꯥꯏꯁ꯭ꯔꯝ ꯅꯣꯏ ꯌꯨꯝꯂꯣ ꯁꯦ ꯁꯣꯝꯒꯤꯁꯦ ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤ ꯑꯩ ꯑꯗꯨꯝ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯊꯕꯛ ꯁꯨꯏ ꯊꯕꯛ ꯁꯨꯔꯤꯌꯥ ꯑꯣ ꯈꯨꯟꯁꯤꯗꯩꯁꯤꯗ ꯑꯣꯐꯤꯁꯥꯔꯒ ꯑꯣꯏꯕꯒ ꯊꯣꯛꯈ꯭ꯔꯕ꯭ꯔꯣ ꯁꯤꯒꯤ ꯉꯁꯤ ꯂꯨꯍꯣꯡꯗꯣꯏꯕ ꯏꯕꯦꯝꯃꯁꯤꯗꯤ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯣ ꯑꯇꯩ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯒ ꯂꯩꯕ꯭ꯔꯣ ꯑꯇꯩꯁꯨ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛꯇ ꯈꯨꯟꯗꯣꯜ ꯂꯣꯝꯗ ꯆꯠꯊꯣꯛꯑꯁꯤꯅ ꯑꯥꯎ ꯁꯣꯝꯗ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤꯗꯤ ꯈꯨꯟꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤꯗꯤ ꯄꯨꯔꯥ ꯂꯝꯍꯥꯡꯅꯤ ꯂꯧꯕꯨꯛꯁꯨ ꯂꯧꯕꯨꯛꯁꯨ ꯅꯠꯇꯦ ꯂꯝꯍꯥꯡ ꯂꯝꯂꯦꯝ ꯑꯣꯏꯅ ꯂꯩꯕ ꯃꯥꯜꯂꯤ ꯂꯧꯁꯨ ꯎꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯁꯣꯝꯗ ꯃꯈꯥ ꯊꯪꯕ ꯂꯝꯕꯤꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯁꯤꯁꯨ ꯑꯌꯥꯝꯕ ꯂꯝꯍꯥꯡꯅꯤꯅꯦ ꯄꯔꯦꯡ ꯑꯣꯏꯅ ꯇꯥꯕ ꯈꯨꯟꯅꯤ ꯑꯩꯈꯣꯏ ꯃꯣꯏꯅ ꯂꯝꯕꯥꯒꯥꯎ ꯍꯥꯏꯔ ꯈꯪꯅꯕꯔꯣ ꯂꯝꯕꯥꯒꯥꯎ ꯍꯥꯏꯅ ꯃꯌꯥꯡꯁꯤꯡꯅ ꯈꯪꯅꯩ ꯈꯣꯏꯔꯦꯟꯒꯤ ꯃꯩꯇꯩ ꯀꯩꯅꯣ ꯇꯧꯔꯤꯕꯁꯦ ꯂꯝꯍꯥꯡ ꯌꯨꯝꯂꯣꯟ ꯑꯗꯨ ꯃꯣꯏꯅ 150 ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ ꯖꯥꯠꯂꯥ ꯃꯥꯡꯗ ꯎꯔꯤꯕꯁꯤꯅ ꯈꯣꯏꯔꯦꯟꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏꯅꯤ ꯑꯩꯈꯣꯏ ꯆꯠꯂꯤꯁꯤ ꯅꯣꯡꯄꯣꯛ ꯄꯥꯡꯅꯔꯣ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯉꯁꯥꯏ ꯑꯍꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄ ꯑꯩꯈꯣꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯈꯣꯏꯔꯦꯟꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯆꯔꯦ ꯁꯤꯗꯩꯁꯤꯗ ꯃꯟꯗꯤꯔꯒ ꯃꯥꯝꯗꯣꯞꯀ ꯂꯩ ꯃꯩꯇꯩꯁꯨ ꯃꯥꯜꯂꯤ ꯑꯁꯤꯗ ꯆꯪꯖꯒꯦ ꯁꯤꯗ ꯂꯩꯔꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯃꯥꯝꯗꯣꯞ ꯁꯦꯝꯕ ꯃꯥꯜꯂꯤ ꯁꯣꯝꯒꯤꯁꯤꯗꯤ ꯂꯥꯏꯒꯤ ꯂꯥꯏꯁꯪ ꯃꯥꯝꯗꯣꯞꯀꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕꯁꯤ ꯃꯩꯇꯩ ꯌꯨꯝꯅꯤ ꯑꯩꯒꯥ ꯍꯥꯏꯁꯦ ꯑꯩꯒꯥ ꯁꯣꯏꯗ꯭ꯔꯕ꯭ꯔꯣ ꯑꯩꯒꯥꯒꯤ ꯌꯨꯝꯂꯣ ꯑꯩꯒꯥ ꯑꯣꯏꯔꯝꯃꯦ ꯑꯍꯥꯟꯕ ꯌꯨꯝꯁꯦ ꯑꯩꯒꯥ ꯀꯩꯌꯨꯝꯅꯣ ꯒꯨꯔꯨꯃꯌꯨꯝ ꯑꯣ ꯑꯩꯒꯥ ꯍꯣꯏꯒꯤ ꯂꯥꯏꯁꯪ ꯃꯥꯝꯗꯣꯞ ꯁꯤꯕꯨ ꯃꯃꯥꯡꯒꯤꯁꯦ ꯍꯧꯖꯤꯛ ꯁꯦꯝꯃꯤꯁꯤ ꯀꯔꯝꯍꯥꯏꯅ ꯂꯅꯥꯏ ꯁꯦꯝꯕꯤꯔꯥ ꯈꯨꯟꯅ ꯁꯦꯝꯕꯤꯔꯤꯕ ꯌꯥꯝ ꯐꯩꯅꯦ ꯑꯩꯒꯥꯒꯤ ꯃꯤꯡꯗꯤ ꯑꯩ ꯁꯔꯠꯆꯟꯗ꯭ꯔ ꯁꯔꯃꯥꯟ ꯁꯔꯠꯆꯟꯗ꯭ꯔ ꯁꯔꯃ ꯒꯨꯔꯨꯃꯌꯨꯝ ꯀꯩꯅꯣ ꯅꯣꯏ ꯈꯣꯏꯔꯦꯟꯁꯤꯕꯨ ꯁꯤꯅ ꯃꯃꯥꯡ ꯂꯩꯀꯥꯏꯀꯣ ꯃꯃꯥꯡ ꯂꯩꯀꯥꯏ ꯌꯨꯝ ꯀꯌꯥꯃꯨꯛ ꯂꯩꯒꯦꯅꯦ ꯄꯨꯟꯅ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏ ꯄꯨꯜꯂꯒ ꯌꯨꯝꯗꯤ ꯌꯥꯝꯃꯤꯅꯤ ꯌꯥꯝꯃꯤ ꯍꯥꯏꯁꯤ ꯆꯥꯎꯔꯛꯄ ꯈꯪꯗ꯭ꯔꯣ ꯃꯁꯤ ꯍꯪꯕꯗ ꯈꯪꯒꯗꯕꯁꯤ ꯀꯅꯥꯅꯣ ꯈꯨꯟꯁꯤꯗ ꯃꯃꯥꯡ ꯂꯩꯀꯥꯏ ꯆꯠꯂꯣ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯑꯍꯟꯁꯤꯡ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯂꯨꯍꯣꯡꯕꯒꯤ ꯆꯤꯟꯅꯔꯣꯏꯗ꯭ꯔꯣ ꯉꯁꯤꯁꯦ ꯂꯨꯍꯣꯡꯕꯩꯗꯤ ꯈꯔꯗꯤ ꯆꯤꯜꯂꯅꯤ ꯁꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯂꯨꯍꯣꯡꯕꯁꯨ ꯂꯩꯕꯅꯤꯅ ꯑꯩꯒꯥꯗꯤ ꯀꯔꯤ ꯂꯩꯀꯥꯏ ꯄꯨꯔꯤꯔꯣ ꯀꯔꯤ ꯈꯨꯟ ꯄꯨꯏꯗ ꯑꯠꯆꯥ ꯑꯠꯆꯥ ꯊꯕꯛ ꯃꯆꯥ ꯑꯗꯨꯝ ꯆꯠꯂꯦ ꯑꯣ ꯑꯇꯩ ꯂꯅꯥꯏ ꯊꯕꯛ ꯑꯇꯩꯗꯤ ꯑꯗꯨꯝ ꯊꯕꯛ ꯀꯝꯄꯅꯤ ꯑꯗꯨꯝ ꯁꯨꯔꯤ ꯀꯝꯄꯦꯅꯤ ꯁꯨꯔꯤꯕ ꯁꯤꯜꯆꯔ ꯃꯅꯨꯡꯗ ꯑꯦ ꯐꯩꯅꯦ ꯑꯣ ꯍꯧꯖꯤꯛ ꯁꯦꯝꯖꯤꯜꯂꯤꯁꯤ ꯂꯩꯀꯥꯏꯅ ꯁꯦꯝꯃꯤꯅꯦꯕ ꯑꯗꯨ ꯌꯨꯝꯗꯤ ꯂꯦꯡ ꯑꯃꯃꯝꯗ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯁꯦ ꯂꯦꯡ ꯑꯃ ꯁꯣꯝꯗꯅ ꯁꯦ ꯃꯊꯛꯇ ꯂꯦꯡ 2 3 ꯂꯩ ꯈꯪꯕ꯭ꯔꯥ ꯑꯣ ꯇꯞꯄꯤ ꯇꯞꯅ ꯑꯗꯨꯝ 3 9 ꯂꯩꯌꯦꯕ ꯑꯝꯇ ꯆꯧꯒꯦ ꯑꯣꯖꯥ ꯑꯃ ꯁꯣꯔꯣꯛꯇ ꯂꯥꯛꯏ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤꯅꯤ ꯋꯥ ꯈꯤꯇꯪ ꯍꯪꯖꯧ ꯑꯣꯖꯥ ꯋꯥꯔꯤ ꯃꯇꯦꯛ ꯑꯝꯇ ꯁꯥꯖꯧꯕ ꯌꯥꯅꯤꯅ ꯑꯣꯖꯥ ꯂꯨꯍꯣꯡꯕ ꯆꯠꯄꯤꯔꯤꯅꯤꯀꯣ ꯅꯠꯇꯦ ꯑꯣꯖꯥ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯟꯅ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨꯕ ꯃꯉꯥꯟꯁꯤ ꯌꯩꯁꯤꯜꯂꯦ ꯑꯣꯖꯥ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕ ꯑꯩ ꯗꯤꯂꯤꯞ ꯀꯨꯃꯥꯔ ꯀꯧꯋꯦ ꯀꯩꯌꯨꯝꯅꯣ ꯑꯩ ꯀꯨꯌꯨꯝꯗꯤ ꯑꯩ ꯈꯪꯖꯔꯦ ꯌꯨꯝꯅꯥꯛꯁꯤ ꯀꯔꯤꯅꯣ
어토밤니. 어서 그 까오리로. 아. 각소 어제 찌개 소르게나. 짜이 무디 비땅디 헬랑가다. 파니 로모 잡히로. 잡히로. 온톡 바이도 따래. 마땀시 짝자라가 보타나 보고 먹이 마땀 오이바. 미지 암따 탱너로들이 아코이 마망 레카이기 하우럭팜 바우바 아코이 쩌쩌리. 가나 오물 라이 아코이 라이복 파바 탱나드나 미가 탱나 따리 와리 와타이 사자게. 마이테이 юм싱니 하예. 레이리세. 아주 이항항이 거기는지 얌 다운 이낙낙나 그래 강대네까지 하이동노 아다 그노 레이 lambi thong je phaba kuiraktriba lambi thong ada in town di nang nei lambi thong phaba kuiraktawa haisi kuiraktragasu kuiraktaba mafam ngaktani angak pa jungle me mangal haibadu maina leiramido nang chingjur hairo ama hairo seisa wari sasi mayang nupini tabak surisidi mayang nupisina anekpa ngadi akhoi kumdres leisa ozama lay amta wari saba yajabrai siju oja siju maitegi yumni ko zawai leipan khoi madi kaino bagani ara nupisa bagane ne iba ne oja ming ngok ta habi oja age kana emoindo kumarsin ming ma haipet manarina emj na kaino ha emj kaino mitang samai maitan ke sangba ojagi youtube ugre yes yam nungai jareda ado ngasi ji tanja ma icha chadre koirenda laksabase lengonda bi pachi changjag ye ga haibdune ado aidi lengo koirenda lengonda bi pat leyedi taraga kayam lapna lege ga jodi khangdaba kilometer si taramu taramu oy adai khwai luri se gari changya di haido ja khitang handok pyo jare yarabo mafam jodi moi geno koi lampu do mana mai pisari duga pan phon gidana ba makhong bok changja koi ma taro koi mase organize to jawri yauribra hoji bu kari tawdori ke kari phibam da lerege yo koi lamgi keno se senglok na bagi keno chechang jengnari chechang verification tawriya ba ai verification chechang se pura clear oiradi koi oja songi lam thiba koi thalongi kana kana so honari du gi moi kari no ningsing khubam sani ga na tawri khubam sa ba se hanan lam se clear oji lam clear oidri lam se clear oji akoi bada mi leibro akoi ge lengon da bi pachi ge bada mi di moi gi huji gi lam pu se ma khakte le ate di mita cham jangi matung da di moi khunoi na kunno den lei koi bortu gi khun ngata ne pachi kam chaw lerige huji po se isinga leiribro masi di kinu ni moi pisari on gi on greba lanai ge lanai pisari on gi pata ga ta singraba pata ta sang ge adudi yam problem ni na do lam pu di moi pini hai ri ba lam pu si mayang lo kai ni mo kano ne son bangladesh ung lakwa ade oja wi ge no si oja kai thabok taw wi ge ai oja rami retire ni na oja nungai ge oja kari desa hai sen da kategori ne duga ko ji kano ne secondary da oja suja adudi oja nungai ge oja wi ge kano si koiren si da yum si kaya muk leiri ge sibu jumnak se totally kano ahum kunamum se pasal ga chani rom kun ahum mari si ko se kunsang ko ri kunsang ko ye ba belge mamang le hoi do kunpai ya kunpai maning sina ko maning lakai hai na maning lekai sina mamang lekai jo haina bro se kunsang mamang lakai di moi maning kango na mamang lakai maning kangu na mamang lekai hai ba actually mamang si ade mamang kunpai do ni chani mo assembly kano di assembly kendra se ko bokala ni borkhola hal lambi si hana di kano natana leiram de bra akoi ge mainar bon dei changak pa si natana leiram de ba moina bon dei natana ji ioc lei ji natana te leiram de huji thong sangai degi ne ba silchan khangnak nak silai sa khangnak sila kai bo lo chele huji mai dina ka jong ka se lam thi ba lak thi ba lam lei bu ji ko thi lak ngai lam gi mon su ka revolution
ꯑꯣ ꯀꯥꯔꯝꯃꯅꯤꯅꯦ ꯊꯣꯡ ꯑꯁꯤ ꯂꯩꯔꯝꯃꯤꯅ ꯂꯝꯕꯤꯗꯣ ꯆꯟꯀꯥ ꯊꯣꯡꯁꯤ ꯑꯁꯥꯝ ꯁꯔꯀꯥꯔꯁꯤꯗꯤ ꯄꯪꯁꯥꯗ ꯁꯥꯈ꯭ꯔꯦꯅꯦ ꯑꯣꯖꯥ ꯃꯣꯏ ꯁꯨꯃꯥꯏꯅ ꯅꯣꯡꯃꯒꯤ ꯅꯦꯛꯄꯁꯤꯗꯤ ꯄꯩꯁꯥ ꯀꯌꯥꯒ ꯄꯤꯒꯦ ꯆꯥꯝꯃꯔꯤ ꯆꯥꯝꯃꯔꯤ ꯆꯍꯨꯝ ꯌꯥꯡꯈꯩ ꯆꯍꯨꯝꯅ ꯑꯣ 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 ꯃꯄꯟꯒꯗꯤ ꯐꯖꯅ ꯂꯩꯕꯤꯔꯤꯅꯦ ꯑꯣꯖꯥ ꯌꯨꯝꯗ ꯁꯣꯝꯒꯤ ꯃꯅꯨꯡꯒꯤꯁꯦ ꯁꯤ ꯍꯥꯟꯅ ꯑꯩ ꯂꯦꯞꯄꯟ ꯋꯥꯡ ꯑꯩꯈꯣꯏ ꯊꯥꯏꯅ ꯃꯃꯥꯡꯒꯤ ꯂꯦꯞꯄꯟ ꯇꯧꯕ ꯑꯣ ꯍꯣꯏ ꯍꯣꯏ ꯂꯥꯝꯃꯒ ꯐꯪ ꯐꯨꯟꯗꯦ ꯑꯗꯨꯒ ꯐꯣ ꯃꯆꯥ ꯑꯃꯗꯅꯤ ꯈꯥꯔꯤꯕ ꯍꯧꯖꯤꯛꯇꯤ ꯆꯦꯛ ꯈꯣꯡꯕꯥꯟ ꯂꯩꯔꯝꯃꯤ ꯑꯣꯖꯥ ꯈꯣꯏꯔꯦꯟꯒꯤꯁꯤꯗꯩꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯁꯤ ꯀꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯣꯖꯥ ꯑꯃ ꯂꯩꯕꯤꯔꯦ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯑꯣꯖꯥꯅꯤ ꯀꯩꯅꯣꯁꯦ ꯂꯩꯗꯤ ꯂꯩꯗ ꯉꯁꯤ ꯂꯨꯍꯣꯡꯗꯣꯔꯤꯕ ꯏꯕꯦꯝꯃꯁꯤꯁꯨ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯑꯩ ꯎꯔꯗꯤ ꯈꯪꯅꯤ ꯃꯥꯁꯨ ꯀꯣꯂꯦꯖ ꯑꯣꯖꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯩꯅꯣꯗ ꯀꯁꯥꯔ ꯀꯣꯂꯦꯖꯇ ꯑꯦꯝ ꯑꯦꯜ ꯄꯣꯁ ꯑꯗꯨ ꯃꯣꯏꯅ ꯍꯥꯏ ꯁ꯭ꯀꯨꯜꯒ ꯇꯝꯃꯛꯄ ꯃꯇꯝ ꯑꯣꯖꯥ ꯁꯄꯣꯖ ꯑꯣꯖꯥꯅ ꯁ꯭ꯀꯨꯜ ꯀꯥꯊꯤꯒꯣꯔꯥꯗ ꯑꯣꯖꯥ ꯑꯣꯏꯕ ꯆꯠꯄꯗꯨꯗꯤ ꯀꯃꯥꯏꯅ ꯆꯠꯄꯤ ꯑꯣꯖꯥ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯔꯤꯗ ꯑꯁꯤꯒꯤ ꯃꯇꯝꯗꯨꯒꯗꯤ ꯀꯩꯅꯣ ꯂꯩꯔꯝꯗꯦ ꯀꯩꯅꯣ ꯂꯝꯕꯦꯟ ꯐꯠꯇꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯈꯨꯂꯥ ꯘꯥꯠꯇ ꯂꯥꯜꯂꯝꯃꯦ ꯈꯨꯂꯥ ꯘꯥꯠꯇ ꯑꯩꯗꯤ ꯁꯥꯏꯀꯜ ꯄꯨ ꯆꯠꯂꯤ ꯑꯣ ꯑꯗꯨ ꯁꯥꯏꯀꯜ ꯄꯨ ꯂꯥꯜꯂꯒ ꯋꯥꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯤꯗꯕ꯭ꯂꯤꯎ ꯑꯣꯐꯤꯁꯇꯅ ꯁꯥꯏꯀꯜ ꯊꯝꯃꯝꯃꯦ ꯏꯟꯗꯤꯌꯥ ꯀ꯭ꯂꯥꯕꯇꯒꯤ ꯇꯣꯡꯉꯦ ꯑꯣ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯑꯣ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯁꯤꯜꯆꯔꯒꯤ ꯁ꯭ꯇꯥꯐ ꯌꯥꯝ ꯂꯩ ꯑꯃ ꯁꯤꯜꯆꯔꯒꯤ ꯁ꯭ꯇꯥꯐ ꯀꯨꯟꯅꯣꯝ ꯂꯩꯔꯝꯃꯤ ꯑꯣ ꯄꯥꯔꯇꯤꯀꯨꯂꯔ ꯆꯠꯄꯁꯦ ꯑꯣ ꯑꯗꯨꯒ ꯂꯣꯏꯅ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯆꯠꯃꯤꯟꯅꯩ ꯑꯗꯩ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯦꯟꯁꯤꯗꯤ ꯌꯥꯝ ꯑꯔꯤꯕ ꯈꯨꯟ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯑꯗꯣ ꯑꯔꯤꯕꯗꯤ ꯈꯨꯟꯅꯤ ꯑꯔꯤꯕꯗꯤ ꯈꯨꯟ ꯑꯣꯏꯔꯒ ꯁꯨꯝ ꯑꯣꯖꯥ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣꯁꯤ ꯑꯌꯥꯝꯕ ꯇꯨꯔꯦꯟ ꯋꯥꯡ ꯂꯩꯈꯤꯕꯁꯤꯅꯅꯦ ꯃꯇꯝ ꯑꯃꯗ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯏꯗꯨꯀꯦꯁꯟꯁꯨ ꯁꯤꯜꯆꯔ ꯇꯥꯎꯟ ꯅꯛꯄꯅꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯌꯥꯝꯕ ꯑꯦꯝꯄ꯭ꯂꯣꯌꯤ ꯌꯨꯝꯀꯣꯛꯀꯤ 3-4 ꯂꯩꯕ ꯌꯥꯎꯏ ꯍꯧꯖꯤꯛꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯣ ꯍꯥꯟꯅꯒꯤ ꯀꯩꯅꯣꯗꯒꯤꯅꯦ ꯑꯦꯚꯔꯦꯁꯇꯒꯤ ꯍꯟꯗꯛ ꯈꯔ ꯇꯥꯔꯦꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯁꯤꯁꯇꯦꯝ ꯒꯣꯔꯃꯦꯟꯒꯤ ꯁꯤꯁꯇꯦꯝ ꯂꯥꯛꯏꯕ ꯀꯣꯟꯇꯦꯛ ꯁꯤꯁꯇꯦꯝ ꯂꯥꯛꯏꯕ ꯑꯁꯤꯅꯁꯨ ꯀꯩꯅꯣꯁꯦ ꯈꯔ ꯇꯥꯔꯦ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯀꯩꯅꯣꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯀꯩꯅꯣ ꯌꯥꯝ ꯋꯤꯛ ꯅꯠꯇꯦ ꯋꯤꯛ ꯅꯠꯇꯦꯕ ꯑꯗꯣ ꯑꯁꯣꯝꯒꯤ ꯂꯝꯍꯥꯡꯁꯤꯗꯤ ꯂꯧꯕꯨꯛ ꯑꯣꯏꯅꯁꯨ ꯇꯧꯏ ꯂꯧ ꯎꯔꯣ ꯎꯗꯦꯁꯤꯅ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯅꯤ ꯈꯣꯔꯥ ꯆꯍꯤ ꯑꯃ ꯇꯧꯈꯤꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯂꯧ ꯎꯕꯁꯦ ꯈꯔꯆꯥꯅ ꯍꯦꯟꯖꯜꯂꯦ ꯑꯗꯨ ꯈꯣꯏꯔꯦꯟꯁꯦ ꯂꯧꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯀꯩꯅꯣꯒꯤ ꯂꯩꯕꯥꯛꯅꯤ ꯑꯩꯈꯣꯏ ꯑꯇꯥꯂꯤ ꯃꯥꯇꯤ ꯍꯥꯏꯕꯗ ꯀꯩꯅꯣ ꯃꯌꯥꯝ ꯑꯃꯗ ꯑꯗꯨ ꯑꯣꯏꯕꯅꯤꯅ ꯄ꯭ꯔꯣꯗꯛꯁꯟꯁꯦ ꯋꯥꯠꯂꯤꯕ ꯈꯣꯔꯆꯣꯅ ꯍꯦꯜꯂꯤꯕ ꯑꯗꯣ ꯏꯁꯤꯡ ꯇꯨꯡꯕ꯭ꯔꯣ ꯁꯤ ꯅꯣꯡꯖꯨ ꯊꯥꯗ ꯇꯨꯡꯉꯦꯕ ꯌꯥꯝ ꯍꯥꯟꯅꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯣꯏꯅ ꯐ꯭ꯂꯥꯠ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯣ ꯑꯃꯗ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯁꯤꯁꯇꯦꯝꯗꯣ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯆꯍꯤꯒꯤ ꯏꯁꯤꯡ ꯆꯥꯎꯅ ꯌꯥꯝ ꯋꯥꯔꯝꯃꯤ ꯁꯤꯒ ꯌꯧꯔꯤ ꯑꯗꯨꯗꯒꯤ ꯑꯥꯗꯒꯤ ꯔꯦꯜꯋꯦ ꯁꯣꯔꯣꯛ ꯊꯣꯟꯈꯤꯕꯁꯦ ꯑꯩꯈꯣꯏ ꯐ꯭ꯂꯥꯠ ꯂꯦꯚꯦꯜꯁꯦ ꯑꯁꯤꯒ ꯃꯣꯏꯅ ꯑꯣꯟꯈꯤ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯌꯨꯝꯐꯝ ꯁꯤ ꯂꯩꯔꯦ ꯊꯧꯆꯨꯝ ꯂꯩꯔꯛ ꯀꯧꯏ ꯍꯧꯖꯤꯛ ꯁꯔꯀꯥꯔꯒꯤ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯥꯔꯒ ꯍꯥꯏꯗꯤ ꯈꯔ ꯍꯥꯏꯌꯔ ꯄꯣꯁꯇ ꯂꯩꯕ ꯃꯤꯒ ꯌꯥꯎꯔꯤꯕ꯭ꯔꯣ ꯈꯣꯏꯔꯦꯟꯒꯤ ꯌꯥꯎꯗꯦ ꯑꯣꯖꯥꯒꯨꯝꯕ ꯑꯣꯖꯥꯒꯨꯝꯕ ꯉꯥꯛꯇꯅꯤ ꯑꯣꯖꯥ ꯑꯥꯔꯃꯤ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯤ ꯀꯣꯂꯦꯖ ꯑꯣꯖꯥꯗꯤ ꯈꯔ ꯀꯣꯂꯦꯖ ꯑꯣꯖꯥꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯟꯅ ꯑꯣꯖꯥ ꯃꯦꯘꯅꯥ ꯂꯩꯔꯝꯃꯦ ꯔꯤꯇꯤꯌꯥꯔ ꯑꯣꯏꯈ꯭ꯔꯦ ꯑꯗꯨ ꯈꯛꯇꯅꯤꯗ ꯑꯇꯩꯗꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯑꯥꯔꯃꯤꯗꯗꯤ ꯂꯩ ꯀꯔꯅꯦꯜ ꯀꯣꯏꯕ ꯑꯩꯒꯤ ꯁꯥꯒꯤ ꯃꯀꯤ ꯏꯅꯥꯎꯁꯤꯡ ꯔꯤꯇꯤꯌꯥꯔ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯗꯤ ꯑꯉꯥꯡꯅꯤ ꯑꯉꯥꯡ ꯃꯥꯗꯤ ꯍꯥꯏꯒꯠꯂꯛꯈꯤꯅꯤ ꯑꯇꯩꯁꯨ ꯑꯗꯒꯤ ꯕꯤꯁꯅꯨꯄꯤꯌꯥ ꯈꯨꯟꯒ ꯀꯌꯥꯝ ꯂꯥꯞꯅꯩꯅꯣ ꯕꯤꯁꯅꯨꯄꯤꯌꯥ ꯈꯨꯟꯗꯤ ꯉꯁꯥꯏ ꯑꯣꯅꯣꯕꯨꯅꯥ ꯈꯥꯇꯤ ꯆꯨꯝꯗꯤꯡ ꯆꯠꯈꯤ ꯁꯤꯒ ꯍꯦꯛ ꯋꯥꯡꯁꯤꯅꯤ ꯃꯩꯇꯩ ꯈꯨꯟꯒ ꯁꯝꯅꯗꯦꯕ ꯁꯝꯅꯗꯦ ꯁꯝꯅꯗꯦ ꯆꯪꯊꯣꯛ ꯆꯪꯁꯤꯟꯁꯨ ꯇꯧꯅꯗꯦ ꯍꯥꯟꯅ ꯃꯃꯥꯡꯉꯩ ꯇꯧꯅꯔꯝꯃꯤ ꯍꯥꯟꯅ ꯕꯥꯇꯣꯡ ꯆꯠꯅꯔꯝꯃꯤ ꯃꯩꯇꯩꯂꯣꯟ ꯂꯣꯏ ꯉꯥꯡꯉꯝꯃꯤꯅꯦ ꯍꯧꯖꯤꯛ ꯉꯥꯡꯉꯤ ꯍꯧꯖꯤꯛꯁꯨ ꯉꯥꯡꯕ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯉꯥꯡꯉꯤ ꯍꯥꯏꯗꯤ ꯃꯣꯏ ꯍꯥꯟꯅꯒꯤ ꯆꯥꯔꯣꯟ ꯆꯨꯔꯣꯟ ꯂꯩꯕꯗꯣ ꯑꯗꯣ ꯉꯥꯡꯉꯤ ꯑꯗꯨꯒꯤ ꯃꯣꯏꯅ ꯄꯊꯥꯀꯥꯟꯗꯤꯔꯣꯝꯗꯒꯤ ꯑꯗꯨꯗꯒꯤ ꯆꯦꯡꯀꯨꯔꯤ ꯀꯥꯏꯗꯒꯤ ꯄꯣꯔꯛꯄꯁꯤꯡꯁꯦ ꯃꯣꯏꯗꯤ ꯃꯩꯇꯩꯂꯣꯟ ꯍꯩꯇꯦ ꯍꯥꯏꯕ ꯃꯣꯏꯅ ꯆꯦꯜꯍꯜꯂꯤꯅꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯗꯅ ꯅꯪꯒꯤ ꯃꯔꯣꯟꯗꯣ ꯉꯥꯡꯉꯤ ꯀꯔꯤꯒꯤꯅꯣ ꯀꯩꯗꯤ ꯃꯣꯏꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯁꯨ ꯃꯗꯨ ꯂꯦꯡꯒ꯭ꯋꯦꯖꯇꯣ ꯃꯣꯏ ꯀꯩꯅꯣ ꯃꯃꯥꯡꯉꯩꯗ ꯑꯩꯅ ꯇꯥꯈꯤꯕ ꯑꯃ ꯑꯣꯖꯥ ꯃꯣꯏ ꯃꯔꯣꯟꯁꯦ ꯉꯥꯡꯕꯗ ꯂꯨꯄꯥ 50 ꯐꯥꯏꯟ ꯇꯧꯕ ꯍꯥꯏꯅ ꯃꯩꯇꯩꯂꯣꯟ ꯉꯥꯡꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯁꯤꯒꯤ ꯁꯥꯒꯠꯂꯤꯕ ꯕꯤꯜꯗꯤꯡꯁꯤꯁꯨ ꯃꯩꯇꯩꯒꯤꯔꯣ ꯃꯩꯇꯩꯒꯤ ꯌꯨꯝꯂꯣꯟꯗꯤ ꯂꯦꯡ ꯑꯃꯃꯝꯗ ꯑꯣꯏꯔꯤꯔ ꯁꯤꯕꯣ ꯂꯦꯡꯉꯣꯏ ꯁꯤꯗꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤꯁꯦ ꯁꯤ ꯑꯩꯈꯣꯏꯗꯤ ꯂꯩꯔꯛꯁꯦ ꯍꯥꯟꯅ ꯀꯌꯥꯝ ꯂꯩꯔꯛꯁꯦ ꯑꯩꯈꯣꯏ ꯊꯣꯆꯣꯝ ꯂꯩꯔꯛ ꯍꯥꯏ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯈꯨꯔꯥꯇꯅ ꯑꯩꯈꯣꯏ ꯏꯈꯨꯔꯥ 8ꯅꯦꯕ ꯑꯩꯈꯣꯏ ꯃꯗꯨꯅ ꯂꯩꯔꯛ ꯑꯃꯅꯤ ꯃꯩꯇꯟ ꯀꯩꯁꯪ ꯕ꯭ꯂꯣꯛ ꯑꯗꯨꯗꯒꯤ ꯀꯩꯅꯣꯁꯨ ꯄꯟꯆꯥꯌꯠꯁꯨ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯑꯃ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯃꯩꯇꯟ ꯀꯩꯁꯪꯒꯤ ꯃꯥꯅ ꯑꯣꯏꯕꯅꯤꯅ ꯑꯌꯥꯝꯕ ꯅꯠꯇꯦ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟꯂꯣ ꯍꯥꯏꯁꯦ ꯄ꯭ꯔꯙꯥꯟꯁꯨ ꯃꯩꯇꯩ ꯀꯥꯔꯤꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯀꯩꯅꯣꯗꯤ ꯄꯟꯆꯥꯌꯠ ꯁꯥꯔꯀꯜꯗꯤ ꯑꯩꯈꯣꯏꯁꯦ ꯃꯁꯨꯒꯥꯠꯅꯤ ꯃꯁꯨꯒꯥꯠꯇꯨꯁꯨ ꯃꯩꯇꯩꯅ ꯀꯥꯔꯤꯅꯦꯕ ꯃꯩꯇꯩ ꯀꯥꯔꯤꯅꯤ
yam nungai bo wani ne ngarang ka no su kai hoina kuchu daram su maitai na kai kai no gi kari borkhal gi maitai na kai os adu de yam phaba wani na si le kai ka to di si em ba koi mai ti ke no oi be pradhan oi be ki em adu oja hoi gi ka no di oja hoi gi khun si gi akoi gi lama ba kai bo du di oja khangbi bra haidi akoi gi chahi gi chairau wei sak ka tha ba da maming pan ba ka no ka di khangbi bra di khang mi oja ka wa kaw gre masi khangin bi bo phabjan ni angang sing da tak ba ai sa mu su ne ai di jung gi hoji ipa su le tra bani na ina ga je no sei chak thai thai ba tharam da sing ne koi khura sing de sum an nga ga hai ba ado oja sei da oja hoi mai tang kai sang bam le re adagi kari kari ni yum nak se ang to mathang mathang ha ba mai tang sam gi next ke no se kun chi phari jam se thok chom adagi khai dem di ga gi koi ke no si ga khai dem lo da kon jam gi jumram ka hum le da mi nga ngom di ga gi athok pam su le na le kan jam le tan jam le di bamon dia sida le hori ba guru sigi bamon group amne sine koi sing ki bamon asina tum sigi ki bamon mamang o bamon ani le bro bamon ani bamon ni suja ga theng ja nungai kanam theng ro jan asigi thangagri ba mamang gi se oja asi ju mitai ori bra natraga mamang gi ja ada uri ja posam le se asigi di ken ore muslim oi khre manga ta meti juma ma jaw chapam o adudi asidi lamhang ga khalli bra kamai taw lamhang ka le tre sum samna khare adum samna khre ba samna asong wang ma di lampak khra lamhang khra khan labu oina le adu law sing asong mai ke di uro law sa ne sana pa di som na kan ni ya da ba na lam se ke no khra pothok wat ni na o unari mapu di panari bro ma pu pana meti ngi Wai pata ta ba. pata meti ngi o mai te gi ngak ta wor su law di u ba ya dra ba insang na pi di insang na na pi pi di ke ra le oi de ba o ja ko gi lengu na bi pat ka se si meti gi ore mi di tam da kanya kum gi ore o manang sige le pa se pat kun tham do ni matam na koi dut patil out se boila out ko boila out si ga 33 ke no ni pa ni 33 pa se meti jang na char me se ai bu mo hane bunyadi dum taru ka tere khajaw bo to nga gi ka ngune ado yon thong ri mai te na ka mai ta ngun gi ba kaung mo bangladesh ke kaung lak no mun Ini aja ba pata ta da ba matam du ha khas le ni na ising jol ko to huji ke hari ba ke no se khana kum char me khana kum char me ash madu ga thangnai je khoi gi khoi khun pat ana le ba khoi khoren khusang ga main la ka ga pul la ga ne lam area khara khoi na ma ore capture to hore ase adu ga hek thangnai ni le ngoni pat ka lam hek border sun wang da na le ngoni pat hai ga da sung ni khoi khun gi pa khun gi lam adu di adu gi ching ju adu di khoiren gi mai tai khunja jing ji di masagi thaba amba su da ba soya yadre ne law sing di yadra mi na lai lai so ha ga thabak sarkar gi thabak to ba ma natra ma gi sin pham ma pai ba ma natra ma hing na ba ma hing na sen thok na ba ma gi la na ma law singu gi di yadre ba sum sum mi tai asum wangi se ke no ni mo das kang bu ne ba das zaman du nungai je oja ka theng na je ba yam thong lo nungai je kare pa lei re hoji ki oja morin ro gi dagi kakhal aga sida ju bamon ma lei bamon gi ke no ma nga kham sira bamon gi ke no ma lei lohong wa chapi do ri ba oja ai di imphal gi ni kayong gi yum no sibo thok chong gi thok chong oja morin ro hi kang bu Munindro ina kai no ni. Kaya baitan ka sek mam moi bamon lei ba natro ta chang jaru ge Kai ja kare. bamon mam do ka di am saung na lei lam ta lei ta man
이베면 너희 윰나까리노 윰나까리노 까리 바스마티 마요 바스마티 마요 레카이나 바몬 만도kumma karigumma yam lingna thamba khunna ma oi ada atopa tai mi kharaga unajak yum si lanna lanna lei khoiren gi se asidagi di khoigi bangali musalman sing tawa haugi bagi babne asigu maitai yum oritra manung gi sa ông rất trong kìa chị bảo thì nguồn nồng tí ẩm cháu ấy ô mấy tây dùng nè cái gì nó cái bộ bụi rồi chị cái dùng gì cái nó cái dùng gì dùng nó xí bộ 산옥 점 cái bộ sao chị đi thắp cái bộ xem được ba không khôi đum luồng bagi thì ngay xí luồng gì sao à tây gì ô tây gì số деньги ди пандро деньги सुनिबिना मी लाइत्रे अदुना हाना पालमी हुजिकती ताउद्रे मुरी दी पोई ब्रो पोई ओ लोकोय खुजुकुलाई अदो कनो दी मुरी करा योलिबा मुरी दी अकोय दु अनौबा थों ब्रिसे असिगा बाजारदा ओ असिदा अदा असि लैत्रिङददी असि लैत्रिङददी अकोय दुम दुकानदा पी दुकानदारी फाटो बाजार तान चलिबा मैनार बोल लम दिया ही लाला चली अकोय सिगा इत खोला घाता ही लालगा ओ सी के नो ngak taro sanok jong ngak taro रते आतो का सागे खाइदेम यावरिबो सोइबम ओ जा सागे मरी नि सिगा लैसे ओ अकोय तनी sanok jam ba sanok jam yung kya leisida ama katani अकोय तनी si khakta सिम katani ओ ए नु सिरेदा चिनी angang ba seng bagirana angou budai tawriro angobde de angang ba senga angang ba sengba 주희가 디 떠들어 ताउदे 주희 방들어 아시게니 주의 방대 지금 이제 거기 마켓에 내린 오 파이파이 까리 람기나 아이디 임팔기니 이슈가 레 말리 가리 मचा 레리세 이슈 때문에 포리카 잡아가시 디스쿨 받네 그노디 타복 아떼 까리 타복 강 떠노 타박디 피사이 피디 미테기로 나트라 미테이기 미테이데 요나바 미테이데 조나바 오 아두디 스와이기디 मणिपुरदगी मपान तांगदेने अदुदा मणिपुरदगी अचौबा फिदुपका लौरी तांगबा रानीगुम्बा चारांग मसागुम्बा अतैदी स्वाइदगी ngakta वांगहई फनेक तौय अखोय दुम साय वांगहई फिजु साब्रो स्वाइदा सादेबा वांगहई की मणिपुरदगी लौरी मोय मनुंग अंत चंगुगे आइदी इम्फाल गिनी स्वाइदा nga अंत लिजिमिरोने आई वा मैदा हंजगेना सिदा खोरेंदा दुम पोपी बमीरो ओजा मिंग करी कोबिबा रूप कुमार सिंह करी थबक सुबिरिगे थो मचांग सूरी करीनो सरकार की नत्रगा और सरकार की करी डिपार्टमेंटा पेट्रोल मैकेनिकल ए यम फैना कैनो मथंग सिदैदा करीबा सिगी युमनाक्से मथंग ममांगी से वो कइनो कावरी सु 이 그ino 윰론나 뭐 자기 강나들한테 까마이 떠니 지나 가이뎀 레라 아데기 산옥점 가이뎀 소이범 아데기 소이범 못한디 아떼이 가이뎀네 봐오 파이파이 아데기 수마이나 윰론 지가 레이 마망들 레이브라 마망다 어때 찾아오겠고 에 송기 윰시죠 미테이기니 अदु लम्हांग सोम होंदोलप माले मामो लेबरो ओ इंदोन के वारी सारा लोरे आइजे वीडियो लौरिबा हां करी कयुम नो सिबो मैतांग के समगमने बा ओजा मुनिंद्रो हि कांगबुनिना असिदो मुनिंद्रो ना ओजा ओइबो खितंग लेबा चला लेदो मुनिंद्रो मानी माई मंदोम चाथोई खय इंदोन दी चाही क्या सुरगे चाही हुमुद्रा तरे छुरे हुमुद्रा तरेया नदे फंबियो लेपिनु अदो कनो तौरो करी इपाम दी करा वय गया इपाम नि रामनो खेलमा गया
ꯑꯗꯒꯤ ꯏꯆꯥ ꯏꯁꯨ ꯀꯌꯥꯝ ꯂꯩꯒꯦ ꯑꯣ ꯏꯆꯥꯅꯨꯄꯥ ꯑꯃꯒ ꯏꯆꯥꯅꯨꯄꯤ ꯑꯍꯨꯝꯒ ꯏꯆꯥꯅꯨꯄꯤꯁꯤꯡ ꯂꯣꯏ ꯊꯥꯖꯈ꯭ꯔꯦ ꯂꯣꯏ ꯊꯥꯖꯈ꯭ꯔꯦ ꯏꯆꯥꯅꯨꯄꯥꯗꯣ ꯑꯦꯌꯥꯔꯄꯣꯔꯠꯇ ꯊꯕꯛ ꯇꯧꯋꯦ ꯏꯌꯥꯔꯄꯣꯔꯠꯇ ꯑꯣ ꯐꯩꯌꯦ ꯑꯥ ꯔꯥꯝꯅꯒꯔꯗꯒꯤ ꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯛꯑꯦ ꯈꯪꯗꯦ ꯂꯝꯕꯤ ꯐꯔꯝꯕ꯭ꯔꯕ ꯂꯝꯕꯤ ꯐꯠꯂꯝꯗꯦ ꯂꯝꯕꯤ ꯐꯠꯂꯝꯗꯦ ꯈꯦꯋꯥ ꯂꯥꯜꯂꯒ ꯈꯦꯋꯥꯗꯤ ꯏꯠꯈꯣꯂꯥꯜ ꯂꯥꯜꯂꯦ ꯀꯥꯏ ꯂꯥꯜ ꯂꯥꯜꯂꯤ ꯑꯣ ꯑꯩ ꯑꯗꯨꯒ ꯈꯣꯡꯅ ꯂꯥꯛꯏꯕ ꯑꯩ 1969ꯗꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯦꯟꯃꯠ ꯈ꯭ꯔꯤꯁꯇꯥꯟ ꯁ꯭ꯀꯨꯜꯗ ꯇꯝꯃꯝꯃꯤ ꯑꯦ ꯅꯠꯇꯦ ꯑꯣꯖꯥꯒ ꯑꯣꯏꯕꯤꯔꯝꯕ꯭ꯔꯣ ꯍꯥꯟꯅ ꯑꯣꯖꯥꯒꯗꯤ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯀꯩꯅꯣꯒꯤ ꯄꯟꯆꯥꯌꯠꯒꯤ ꯃꯦꯝꯕꯔ ꯆꯍꯤ 10 ꯑꯣꯏꯔꯝꯃꯤ ꯁꯤꯗ ꯁꯤꯗ ꯑꯣ ꯁꯤꯒꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯇꯣ ꯀꯔꯤꯅꯦꯕ ꯀꯔꯤꯕ ꯄꯗꯃꯤꯅꯤ ꯅꯠꯇꯦꯅꯦ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯃꯤꯡꯗꯣ ꯍꯧꯖꯤꯛꯀꯤ ꯑꯧ ꯍꯧꯖꯤꯛꯀꯤ ꯍꯧꯖꯤꯛꯇꯤ ꯄꯗꯃꯤꯅꯤꯅꯤ ꯅꯠꯇꯦ ꯀꯩꯅꯣ ꯃꯐꯝꯁꯤ ꯃꯐꯝ ꯀꯩꯅꯣ ꯈꯣꯔꯤꯄꯥꯜ ꯀꯩꯅꯣ ꯃꯁꯨꯒꯥ ꯖꯤꯄꯤ ꯑꯣꯏ ꯃꯁꯨꯒ ꯑꯣ ꯁꯤꯗꯒꯤ ꯖꯤꯄꯤ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯝꯃꯦꯕ ꯋꯥꯔꯗ ꯃꯦꯝꯕꯔ ꯑꯗꯨꯅꯤꯅꯦ ꯍꯧꯖꯤꯛꯁꯨ ꯃꯩꯇꯥꯟ ꯀꯩꯁꯥꯝꯕꯝꯅ ꯄꯟꯆꯥꯌꯠ ꯑꯣꯏꯔꯤꯗꯅ ꯍꯣꯏ ꯑꯣꯏꯔꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯃꯆꯥ ꯑꯣ ꯌꯥꯝ ꯐꯩꯅꯦ ꯑꯣ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯅ ꯏꯌꯥꯔꯄꯣꯔꯠꯇ ꯊꯕꯛ ꯇꯧꯋꯦꯕ ꯁꯤ ꯑꯣꯟꯗꯕꯤ ꯄꯥꯠꯀꯤ ꯀꯦꯂꯦꯟꯗꯔ ꯑꯁꯤ ꯇꯥꯃꯣ ꯁꯦꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯉꯣꯟꯗꯒꯤ ꯄꯥꯠꯇ ꯃꯅꯤꯄꯨꯔꯗꯒꯤ ꯃꯌꯥꯝ ꯂꯥꯛꯇꯅ ꯁꯤꯗ ꯍꯣꯏ ꯈꯪꯉꯤ ꯃꯣꯏ ꯂꯥꯛꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯏ ꯑꯣ ꯀꯩꯅꯣ ꯁꯤꯒꯤ ꯌꯨꯝꯁꯤ ꯀꯣꯟꯅ ꯍꯣꯡꯗꯣꯔꯛꯏꯔ ꯍꯥꯟꯅꯗꯩ ꯂꯩꯔꯛꯑꯕ꯭ꯔꯣ 81ꯗ ꯍꯣꯡꯗꯣꯔꯛꯄꯅꯤ ꯑꯁꯣꯝ ꯃꯥꯏꯀꯩꯗꯒꯤ ꯑꯁꯣꯝꯒꯤ ꯃꯅꯨꯡꯗ ꯂꯩ ꯃꯅꯨꯡꯗꯒꯤ ꯃꯅꯥꯎꯒꯤ ꯏꯅꯤꯐꯤꯗꯕꯤꯌꯨ ꯁꯦ ꯅꯣꯏ ꯑꯃꯨꯛ ꯑꯃꯨꯛꯇ ꯂꯦꯞꯄꯨꯁꯦ ꯋꯥꯔꯤ ꯁꯥꯖꯤꯜꯂꯣ ꯄꯨꯄꯨꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯖꯤꯜꯂꯣ ꯀꯔꯤ ꯂꯝꯗꯩ ꯂꯥꯛꯑꯣ ꯂꯥꯛꯄ ꯑꯩ ꯏꯝꯐꯥꯜꯒꯤꯅꯤ ꯂꯥꯛꯑꯣ ꯅꯃꯤꯡꯗꯤ ꯑꯃꯨꯛꯇ ꯍꯥꯏꯔꯨꯔꯥꯎꯗꯅ ꯁꯨ ꯅꯪ ꯅꯃꯤꯡ ꯍꯥꯏꯌꯨ ꯙꯔꯃꯥ ꯗꯦꯕꯤ ꯌꯨꯝꯅꯥꯛ ꯍꯥꯏꯌꯨꯅꯦ ꯌꯨꯝꯅꯥꯛ ꯁ꯭ꯋꯥꯏ ꯅꯪꯁꯨ ꯍꯥꯏꯌꯣ ꯅꯪ ꯅꯃꯤꯡ ꯀꯔꯤ ꯀꯔꯤ ꯄꯨꯁꯄꯕꯇꯤ ꯃꯩꯇꯥꯟ ꯀꯩꯁꯪꯕꯝ ꯁ꯭ꯀꯨꯜ ꯀꯥꯔꯤꯕ꯭ꯔꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯅꯪꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯅꯪꯅ ꯀ꯭ꯂꯥꯁ kaya 5 nasu nupa yaudro ꯑꯩ ꯅꯨꯄꯥ ꯌꯥꯎꯗꯦ acha nupi ngakta ahum paisa yam changdorida ꯁꯤꯁꯤꯡꯒꯤ launi bem launi nang nami kari kawa kari ba tejeshwari tejaswini yam phajaba mingni nang na class kya tami ba kadai da tami malugram da adu di sidai di kari karmai chale oh acha Bena kanogi sigi thong anobu dai chalira thong anobu leitring adadi mainarbol lom dai chalira kꯩꯅꯣꯗꯤ ꯆꯠꯂꯤ ꯃꯣꯟꯗꯨꯔꯥ ꯕ꯭ꯔꯤꯖ hoine Madura bridge adi mainarbol gi mamangi du natro ꯍꯣꯏ ꯑꯩꯈꯣꯏ ꯆꯨꯡꯆꯤꯡ ꯅꯣꯡꯄꯣꯛ hoine khang nungaire adagi sidagi pangan tari si kadai dai tari no ꯄꯥꯡꯒꯟ ꯇꯥꯔꯤꯁꯤꯗꯤ ꯑꯩꯈꯣই ꯈꯨꯟꯁꯤꯒꯤ ꯁꯤ ꯄꯥꯡꯒꯟ hograbra sigi sa urisa ꯁꯤꯗꯒꯤ ꯍꯧꯔꯦ ꯄꯥꯡꯒꯟꯁꯤ ꯑꯁꯤꯅ ꯍꯤꯟꯗꯨꯅꯤ Hindu Bengali ꯍꯤꯟꯗꯨ ꯀꯣꯏꯕꯇꯣ ꯗꯦꯁꯋꯥꯂꯤ ꯀꯣꯏꯕꯇꯣꯗꯤ ꯅꯠꯇꯦ ai waro yade ai kano tauge si auta si lengon da bi pat ki kano di leire sida lengon da bi pat se akhoi gi published by Athoba Singhi Liklam Thiba Loop Manipur ALTLM haidana lengon da bi pat Protection and Preservation Committee Kasar Assam United Clubs Organization Lakhipur Kasar Assam mena tawraga moina phongbi ba calendar ni calendar sida lengon da bi pat ki phibam si hojik mayangna Bangladeshi mayangna kabza tawba di moina namdana lawdana leire haye masi chachage tawdo ai changba lambi yadre haibana upai leite ahal laman sing lengon da bi patta kano kathibagi Manipur gi ꯃꯅꯤꯄꯨꯔꯁꯨ ꯂꯥꯛꯏ ꯑꯣꯖꯥꯁꯤꯡ ꯑꯉꯝ ꯃꯊꯧꯁꯤꯡ ꯂꯥꯛꯇꯅ hoi ꯑꯩꯁꯨ ꯀꯜꯂꯤ masak khangba adum yawi naharul sing adagi kari sing adum khangba yawi moi mayam moi gi lengon da bi patta kari tawdore adudi khabar da kari da tawgre tawdore haidudi khabar da kari da adum yawi da adu
ꯑꯩꯅ ꯆꯪꯖꯔꯨꯕ ꯉꯝꯗ꯭ꯔꯒꯁꯨ ꯂꯦꯡꯉꯣꯟꯗꯕꯤ ꯄꯥꯠꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯍꯧꯖꯤꯛ ꯁꯤꯅꯤ ꯑꯗꯨꯕꯨ ꯃꯤꯇꯣꯞꯅ ꯃꯣꯏꯅ ꯃꯣꯏꯒꯤ ꯂꯝ ꯑꯣꯏꯅ ꯄꯇꯥꯒꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯥꯏ ꯍꯣꯏ ꯄꯇꯥꯒ ꯄꯇꯥꯒ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯑꯃꯨꯛꯒꯤ ꯁꯦꯟꯗꯣ ꯈꯔ ꯍꯟꯖꯤꯜꯂꯦ ꯍꯣꯏ ꯑꯗꯣ ꯌꯥꯅꯕꯒꯤ ꯃꯑꯣꯡ ꯂꯩ ꯍꯥꯏꯌꯦ ꯑꯣꯖꯥ ꯃꯣꯅꯤꯟꯗꯣ ꯇꯝꯕꯤꯔꯛꯄꯗ ꯃꯥꯅꯤ ꯃꯥꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯑꯃꯨꯛ ꯊꯣꯛꯆꯒꯦꯀꯣ ꯅꯨꯡꯉꯥꯏꯖꯔꯦ ꯅꯨꯡꯉꯥꯏꯔꯦ ꯂꯣꯏꯅ ꯀꯣꯜꯂꯛꯎ ꯑꯣ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯁꯤꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯃꯤꯅꯣ ꯑꯁꯤꯗꯤ ꯃꯥꯒꯤ ꯑꯁꯤꯒ ꯃꯆꯦꯗꯨꯅ ꯌꯨꯝ ꯁꯥꯕꯤꯔꯝꯃꯦ ꯑꯣ ꯑꯗꯣ ꯃꯥꯗꯤ ꯐ ꯂꯩꯕꯣꯟꯗ ꯍꯣꯡꯈ꯭ꯔꯦ ꯑꯣ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯌꯨꯝꯂꯥ ꯂꯩꯇꯦ ꯑꯗꯨꯝ ꯀꯔꯤ ꯑꯣ ꯍꯥꯟꯅ ꯂꯝꯕꯤ ꯊꯣꯡ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯍꯣꯡꯗꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛꯅ ꯅꯨꯡꯉꯥꯏꯔꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯀꯤ ꯂꯝꯖꯤꯡꯅꯤꯁꯦ ꯁꯤꯒꯤꯁꯦ ꯑꯥ ꯁꯤ ꯃꯅꯨꯡ ꯐꯥꯎ ꯁꯤ ꯑꯗꯨꯝ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟꯒꯗꯤ ꯑꯝꯇ ꯎꯗꯦꯗ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩ ꯃꯅꯨꯡꯗ ꯂꯩ ꯃꯅꯨꯡꯗꯤ ꯁꯣꯝꯒꯤꯗ ꯃꯅꯨ ꯑꯩ ꯅꯉꯣꯟꯗ ꯄꯥꯏ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯂꯩꯔꯛꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯅꯤ ꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯃꯩꯇꯥꯡ ꯁꯝꯗ ꯖꯥꯝꯅꯤ ꯑꯣ ꯍꯣꯏꯅꯦ ꯁꯤꯗꯩꯁꯤꯗ ꯏꯟꯗꯣꯟ ꯍꯣꯏꯒꯤ ꯍꯦꯛ ꯌꯨꯝꯁꯤꯗꯒꯤ ꯁꯤꯗ ꯂꯩꯔꯦ ꯏꯟꯗꯣꯟ ꯍꯣꯏꯒꯤ ꯌꯨꯝꯁꯤ ꯂꯩꯔꯒ ꯁꯤ ꯀꯔꯤꯅꯣ ꯃꯈꯥ ꯑꯣꯏꯗꯣꯏꯔꯥ ꯑꯋꯥꯡ ꯑꯣꯏꯗꯣꯏꯔꯥ ꯑꯣ ꯅꯠꯇꯦ ꯁꯤꯒꯤ ꯍꯥꯏꯖꯤꯟꯗꯣꯏꯁꯦ ꯈꯥ ꯃꯈꯥꯔꯣꯝꯗ ꯁꯤꯗꯩꯁꯤꯗ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯆꯪꯉꯤ ꯁꯤꯁꯨ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯥꯡꯗ ꯎꯔꯤꯕꯁꯤꯗꯤ ꯕꯪꯒꯥꯂꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯍꯣꯏ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤ ꯃꯤ ꯂꯩꯇ꯭ꯔꯦ ꯃꯆꯦꯁꯤꯡ ꯑꯃꯅ ꯁꯥꯕꯤꯔꯝꯕꯅꯤ ꯍꯥꯏꯌꯦ ꯃꯣꯏ ꯂꯝꯕꯤ ꯊꯣꯡ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐ꯭ꯂꯥꯔꯕꯣꯟꯗ ꯑꯩꯈꯣꯏꯒꯤ ꯍꯣꯡꯈꯤꯕꯅꯦꯌꯦ ꯃꯁꯤ ꯃꯌꯥꯝ ꯈꯪꯖꯤꯟꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯦꯟꯁꯤ ꯂꯝꯕꯤ ꯊꯣꯡ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯍꯥꯏꯔꯗꯤ ꯀꯩꯅꯣ ꯑꯣꯏꯔꯦꯅꯦ ꯁꯤꯅꯕꯨ ꯑꯣꯏꯔꯦꯅꯦ ꯑꯟꯅꯄꯨꯔꯅ ꯊꯣꯡ ꯁꯥꯈꯤꯕꯗꯒꯤꯗꯤ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯑꯣꯏꯔꯦ ꯑꯗꯣ ꯁꯤ ꯃꯩꯇꯩ ꯌꯨꯝꯂꯣꯟ ꯀꯌా ꯂꯩꯔꯤꯒꯦ ꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯉꯥꯛꯇꯅꯤ ꯑꯣ ꯒꯥꯔꯤ ꯊꯧꯕ ꯑꯗꯨꯝ ꯌꯥꯅꯤꯅ ꯌꯥꯏ ꯒꯥꯔꯤ ꯆꯪꯕ ꯑꯃꯐꯥꯎ ꯌꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥꯅꯤꯁꯦ ꯑꯣ ꯁꯤꯅ ꯃꯩꯇꯥꯟ ꯀꯩꯁꯪꯕꯝ ꯂꯩꯔꯛ ꯀꯧꯋꯦꯌꯦ ꯃꯩꯇꯥꯟ ꯀꯩꯁꯪꯕꯝ ꯉꯥꯛꯇ ꯂꯩꯕ꯭ꯔꯣ ꯂꯩ ꯃꯥꯅꯤ ꯑꯣ ꯂꯩꯔꯛ ꯑꯅꯤ ꯂꯩ ꯑꯁꯣꯝꯗ ꯂꯩꯔꯛ ꯑꯃꯁꯨ ꯂꯩ ꯏꯁ ꯏꯟꯗꯣꯟꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯣꯏꯍꯧꯗꯕ ꯐꯩꯗ ꯑꯩꯈꯣꯏꯒꯤ ꯂꯝ 40 ꯀꯩꯅꯣ ꯑꯦꯀꯔ ꯂꯩꯕ ꯂꯣꯏꯅ ꯇꯛꯈꯥꯏꯈꯔꯦ ꯑꯣ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ 40 ꯑꯦꯀꯔꯗꯨꯗꯤ ꯀꯔꯤ ꯇꯧꯔꯒ ꯕꯤꯜꯗꯤꯡꯒ ꯁꯥꯔꯒ ꯚꯔꯥ ꯁꯥꯜꯂꯝꯕ꯭ꯔꯣ ꯌꯨꯝ ꯀꯥ 9 ꯈꯛ ꯁꯥꯏ ꯑꯗꯒꯤ ꯏꯅꯥꯎ ꯅꯨꯄꯥ ꯀꯀꯥꯒꯤ ꯃꯆꯥꯁꯤꯡ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯨ ꯀꯗꯣꯝ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯣꯍꯣ ꯁꯤꯅꯤꯅꯦ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯈꯨꯟꯐꯩ ꯍꯥꯏꯁꯤꯅ ꯀꯔꯣꯝ ꯆꯠꯇꯣꯏꯅꯣ ꯈꯨꯟꯐꯩ ꯑꯁꯤꯅ ꯁꯤ ꯆꯨꯝꯗꯤꯡ ꯆꯠꯂꯒ ꯍꯥꯏꯗꯤ ꯖꯦꯠꯂꯣꯝꯗ ꯍꯥꯏꯔꯒ ꯄꯥꯡꯒꯟ ꯈꯨꯜꯂꯛ ꯂꯥꯜꯂꯒ ꯄꯥꯟ ꯈꯨꯜꯂꯒ ꯅꯠꯇꯦ ꯑꯗꯨꯝ ꯁꯨꯝ ꯂꯥꯜꯂꯒ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯣ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯑꯣꯖꯥ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯣꯖꯥ ꯔꯥꯖꯃꯅꯤ ꯀꯣꯍꯤꯃꯥꯗ ꯍꯥꯏꯔꯗꯤ ꯑꯩ ꯊꯦꯡꯅꯔꯝꯗꯧ ꯃꯥꯜꯂꯤꯗ ꯃꯥꯅꯤ ꯀꯣꯍꯤꯃꯥꯗ ꯌꯥꯝ ꯊꯦꯡꯅꯈꯤꯕ ꯃꯥꯜꯂꯦꯕ ꯀꯩꯅꯣ ꯂꯨꯍꯣꯡ ꯆꯠꯄꯤꯗꯣꯏꯔꯣ ꯑꯣ ꯆꯠꯄꯤ ꯍꯣꯏꯅꯦ ꯑꯩ ꯅꯤꯡꯁꯤꯡꯉꯤꯅꯦ ꯀꯣꯍꯤꯃꯥꯗ ꯊꯦꯡꯅꯈ꯭ꯔꯦꯕ ꯀꯣꯍꯤꯃꯥꯗꯣ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯆꯔꯝꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤꯁꯤꯗꯤ ꯂꯥꯟꯊꯣꯛꯑꯒ ꯀꯩꯅꯣ ꯂꯩꯔꯦ ꯄꯥꯡꯒꯟ ꯂꯩꯔꯦ ꯌꯥꯝꯗꯦꯗ ꯍꯣꯏꯅꯦ ꯑꯁꯤꯒꯤ ꯃꯃꯥꯡꯁꯦ ꯑꯁꯤ ꯄꯥꯡꯒꯟꯅꯤ ꯑꯗꯒꯤ ꯈꯨꯟꯐꯩ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏꯅ ꯀꯔꯣꯝꯗꯩꯅꯣ ꯑꯁꯤꯒꯤ ꯍꯦꯛ ꯁꯣꯝ ꯂꯝꯕꯤ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯦꯕ ꯁꯤꯒꯤ ꯁꯣꯝ ꯆꯠꯂꯒ ꯑꯣ ꯈꯨꯟꯐꯩ ꯑꯗꯨꯗꯅ ꯈꯨꯟꯐꯩꯒ ꯁꯤꯒ ꯄꯨꯜꯂꯒꯔ ꯑꯗꯨꯅ ꯈꯨꯟꯐꯩꯁꯤꯅ ꯈꯨꯟꯖꯥꯎ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯑꯃꯒ ꯂꯩꯗꯅ ꯑꯗꯨꯅ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯣꯏꯅꯦ ꯃꯅꯤꯡ ꯂꯩꯀꯥꯏꯅ ꯁꯣꯝꯒꯤꯁꯦ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯑꯣ ꯐꯅꯤ ꯑꯣꯖꯥ ꯔꯥꯖꯃꯅꯤ ꯂꯝꯕꯤꯁꯤ ꯄꯥꯡꯗ꯭ꯔꯤ ꯑꯗꯨꯕꯨ ꯂꯝꯕꯤ ꯄꯥꯡꯗ꯭ꯔꯤ ꯍꯥꯏꯅ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯁꯥꯝꯒꯤ ꯈꯨꯠꯁꯦꯝ ꯂꯛꯁꯦꯝ ꯁꯤꯗꯗꯤ ꯑꯗꯨꯝ ꯃꯊꯪ ꯆꯍꯤ ꯂꯥꯛꯄꯗꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯆꯞ ꯆꯥꯅ ꯍꯦꯛꯇ ꯐꯔꯝꯒꯗꯕ ꯃꯑꯣꯡꯅꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯂꯝꯍꯥꯡ ꯉꯥꯛꯇꯅꯤ ꯂꯝꯍꯥꯡꯁꯤꯗ ꯂꯝ ꯂꯥꯏꯕꯛ ꯊꯤꯔꯤꯁꯤ ꯂꯧ ꯎꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯧ ꯎꯗꯕ ꯃꯑꯣꯡꯗ ꯂꯝꯂꯦꯝ ꯑꯣꯏꯅ ꯈꯥꯁꯂꯦꯟ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯃꯃꯥꯡ ꯂꯨꯍꯣꯡꯕꯒꯤ ꯂꯥꯛꯏꯁꯤꯔꯣ ꯃꯃꯥꯡꯒꯤꯁꯤꯔꯣ
luhongbagi bor lak'e luhongbasina khoirel khulgi oinadi ngasije achauba thaudo ama oidana loinamak khungi mayam agi nupa mayunggi chu nupa mayunggi mi mayam chu laknari ado moi swaida potha doira eno sa yum baitei yumgi gate ni 시간 혹자로 이제 가리는 감절리지. khoirengi khunphai si pukhri achobom leraga mando achoboma sidai lei yumsi sumaina leiraksi lambi leiraksi thongalsi khara kaino taude sumaina changai thongal loina sumaina changai aduga sumaina thongalsi sumaina sum lei aduga yumsi amal lei aduga labuk lamhang leikre yum sida maitai yum singni leirisi o asomdagi asengba thongalde asomdagi changakpa masi mamdopsi maiteina katpa male jugol singha haidana chaungna thai to jugol singha haidana mamdopsi thai soju loli karamba mamdop no bamon gi mamdop la karino ayongta hangjege aiga leibro aiga leitro wang chakhi ba thorani ro thukbi reisa kayumgi aiga no ꯑꯩꯈꯣꯏꯒꯤ ah ꯕꯥꯁꯄꯇꯤꯅꯤ basaspati mayum adudi khunpai da bamon amma adagi mamang likai da bamon na khunjau da amma maning likai da amma ꯈꯨꯟꯖꯥꯎꯗ ꯑꯅꯤꯅꯤ khunjau da ani मनी काय दिले बे ꯂꯩ huji ko jam thol चक जा रही है saksari ba ꯀꯔꯤ ꯇꯧꯕꯩꯅꯣ ngakta ngai sira o thorani hoi yumdi maning thorani hoi yumdi karamba ꯃꯅꯤꯡꯗꯅꯤ ꯁꯣꯟꯗꯒꯤ asomdagi laaga asida anobo yumom saglaisu maitai gira ꯑꯁꯤ ꯃꯩꯇꯩꯒꯤꯅꯤ oh tanga ko maitai gi ne laibunga leitra ba sai noi gi kano sida ida khoirenda maitai gi di lai haubom ga leitra ba kumbai da leidin kumbai khunphai da lai harau bro kari lai harau ge kayno ꯑꯣ ꯀꯨꯝꯍꯩꯗ ꯊꯥꯡꯖꯤꯡ thangjingi lai kon leibra ba ꯊꯥꯡꯖꯤꯡꯒꯤ ꯃꯟꯗꯤꯔ ꯊꯥꯡꯉꯩꯁꯦꯅ ꯂꯩꯕꯅꯤ khunphai amatondra आया इधर सिंगर लाई मंदो में ले दो अदाई दुगो राबा मंदो दुगो थंगना ले हो गो ले संग मचारो ma khosa noi luhong chali ro noi horen kari kari phangdoi ra pot yen ba do noi di yaw doi ro nan na meong ta hai be sushmita kayum no susmita noi yum na kai no naidi sagai oh thona jang thongna ujang wi susmita class ya tamya नोई नन Nai. जा बारी की ko mamani रा बारी की nang na meong ना ta आई उतरी बा sangita singha ka sangita singa yum na hayo thona jang thongna ujang nan di class ya tamya class 10 nan luhong bu sa toi ra noi lai sabi misana kai noi horen pot chai phanggadro nang na me hayo niha singha kayum no laisha laisra lai tami na tro nang di class hanak 11 ni 11 maming hayo na pratibha प्रतिभा no yum na hayo na mutum ni mutum 11 ni kai tami gop girls silchar dum tam silchar da ka bhanda chale kai chale ben te dum sigagi gari kana dum sigagi ndc kai dum chale oh gari da nang ju nami hayo na nikita kayum sing laishram like shram natin noi pulong tele pa sai noi natin noi nupi mayungi moina sali se luhong ba noi horen noi ki tonga ma dokhina ka tawra ba pot pudi phangi dum ko kari kari pot phange
ꯈꯪꯗꯦ ꯀꯔꯤ ꯄꯣꯠ ꯑꯗꯨ ꯅꯨꯄꯥ ꯃꯌꯨꯝꯅ ꯌꯦꯜꯂꯛꯀꯗꯣꯏꯔꯥ ꯁꯥꯖꯟ ꯅꯣꯏꯒꯤ ꯇꯣꯉꯥꯟꯅ ꯐꯝꯃꯝꯒ ꯊꯥꯗꯣꯏꯅꯦꯕ ꯑꯗꯩꯗ ꯑꯠꯆꯥ ꯑꯠꯆꯥ ꯌꯥꯝ ꯐꯪꯉꯣ ꯍꯥ ꯁꯥꯇꯤꯟꯒ ꯃꯥ ꯌꯥꯎꯖꯔꯛꯆꯅꯤꯗ ꯍꯥ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯁꯤꯁꯤꯡꯁꯦ ꯂꯨꯍꯣꯡꯕ ꯆꯠꯂꯤꯕ ꯃꯣꯏ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ ꯁꯣꯝꯒꯤ ꯂꯨꯍꯣꯡꯕꯗ ꯐꯝꯅꯩ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯄꯣꯔꯛꯄ ꯄꯣꯠꯁꯤꯡ ꯌꯦꯜꯂꯤ ꯑꯗꯣ ꯉꯁꯤꯁꯤ ꯇꯟꯖꯥ ꯆꯥꯗ꯭ꯔꯦ ꯂꯣꯏ ꯆꯠꯂꯤꯅꯦ ꯕꯣꯏ ꯂꯨꯍꯣꯡ ꯆꯠꯂꯤꯔꯣ ꯆꯥꯛꯀ ꯆꯥꯗꯣꯏꯔꯣ ꯑꯁ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯀꯩꯅꯣꯅꯤ ꯄꯨꯔꯥ ꯈꯨꯟꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯀꯔꯤ ꯀꯔꯤ ꯉꯁꯥꯏꯗꯩ ꯁꯨꯝ ꯌꯦꯡꯖꯔꯤꯃꯤ ꯑꯗꯨꯅ ꯉꯁꯤꯁꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯇꯥꯟ ꯆꯥꯟꯅꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯄꯨꯔꯥ ꯈꯨꯟ ꯍꯨꯞꯄ ꯇꯧꯕꯖꯥꯠꯅꯤ ꯈꯨꯟꯁꯨ ꯃꯣꯏ ꯈꯛꯇ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕꯅꯤꯗꯣ ꯂꯧꯕꯨꯛ ꯂꯝꯍꯥꯡꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯣ ꯉꯁꯥꯏꯗꯩ ꯑꯩ ꯌꯦꯡꯖꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥꯒꯁꯦ ꯂꯣꯏꯅꯃꯛ ꯑꯉꯥꯡ ꯅꯨꯄꯤ ꯂꯣꯏꯅꯃꯛ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯔꯤꯁꯤꯡ ꯂꯣꯏꯅ ꯌꯥꯎꯅ ꯇꯧꯋꯤ ꯃꯇꯥꯡ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯂꯨꯍꯣꯡꯕꯁꯤ ꯈꯨꯟ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯈꯨꯟꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯊꯣꯛꯄꯗ ꯂꯣꯏꯅꯃꯛ ꯅꯨꯄꯥꯁꯤꯡ ꯀꯔꯤꯁꯤꯡꯗꯤ ꯌꯥꯎꯅꯕꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯒꯗꯕ ꯀꯩꯗꯧꯒꯗꯕꯗꯨ ꯃꯇꯥꯡ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯂꯦꯡꯉꯣꯟꯅꯕꯤ ꯄꯥꯠ ꯆꯠꯆꯒꯦꯅ ꯂꯥꯛꯆꯕꯗꯨꯁꯨ ꯈꯔ ꯂꯥꯞꯈ꯭ꯔꯦ ꯒꯥꯔꯤ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯖꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤꯁꯤ ꯀꯣꯏꯔꯦꯟ ꯈꯨꯟꯒꯤ ꯆꯥꯎꯔꯥꯛꯄ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯆꯥꯎꯔꯥꯛꯄ ꯃꯁꯛ ꯑꯃ ꯇꯥꯛꯆꯅꯕ ꯍꯣꯠꯅꯖꯕꯗꯨ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯕ ꯇꯥꯔꯦ ꯄꯨꯟꯅ ꯃꯣꯏꯒꯤ ꯌꯨꯝꯊꯣꯡ ꯀꯔꯤ ꯄꯨꯈ꯭ꯔꯤ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯒ ꯌꯨꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯁꯍꯔꯒꯤ ꯑꯇꯩ ꯉꯁꯤꯐꯥꯎꯗ ꯆꯠꯆꯔꯛꯏꯕ ꯈꯨꯡꯒꯪꯁꯤꯡꯒꯤ ꯃꯇꯧꯗꯒꯤ ꯈꯔ ꯈꯦꯠꯅꯅ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯁꯤ ꯁ꯭ꯋꯥꯏꯒꯤ ꯂꯧꯕꯨꯛꯁꯤꯗꯤ ꯑꯃꯨꯛ ꯂꯧ ꯎꯕ ꯃꯥꯜꯂꯦ ꯑꯇꯩ ꯉꯁꯥꯏꯒꯤ ꯆꯠꯆꯔꯛꯄ ꯂꯧꯕꯨꯛꯁꯤꯡꯗꯤ ꯑꯃꯠꯇ ꯂꯧꯁꯤꯡ ꯎꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯩ ꯑꯗꯨꯅ ꯀꯣꯏꯔꯦꯟ ꯁꯛꯇꯥꯛꯆꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯠꯇꯦ ꯇꯟꯖꯥ ꯆꯥꯟꯅꯗꯕ ꯍꯥꯏꯗꯨꯅꯤ ꯑꯗ ꯑꯩꯒꯤ ꯑꯣꯏꯖꯕ ꯉꯥꯛꯇ ꯈꯟꯕ ꯌꯥꯗꯦ ꯑꯗꯨꯅ ꯇꯟꯖꯥ ꯆꯥꯟꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯒꯤ ꯃꯈꯜ ꯃꯈꯥ ꯅꯍꯥꯔꯣꯜ ꯑꯍꯜꯂꯣꯟ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯐꯪꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯀꯣꯏꯔꯦꯟ ꯈꯨꯟꯗ ꯑꯩꯅ ꯂꯥꯛꯆꯕꯒꯤ ꯃꯁꯛ ꯈꯔ ꯎꯠꯆꯕꯕꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯃꯍꯧꯁꯥꯒꯨꯝ ꯅꯣꯂꯨꯛꯆꯔꯤ